Maroiba pausing Japanese encephalitis na naba miyoy ahum amasu confirm tawbaga loinana laina asina naba miyoy taraga mga sure. Sasinaba chi changsing sisinaduna tongan ba bank singda account hangduna sel kaitho kaisinda aramba tawba miyoy khutpu ama Imphal West Police na fare. Amadi Wajasing lairi khata tapi tambibagi mhota mahiroi singbu masa masada thaja hanba ngambagi wakholon purapa ngamdriba faubadi quality education purapa ngamloi haina Education Minister KH Ratan Kumar na phongdokre. Kurumzari miyeng tabiru bisingbu taram oksari Mapungaba pausing Japanese encephalitis na naba miyoy hum amasu ngasi confirm tawbaga loinana ngasi faubda laina asina naba miyoy taraga mga sure haina Health Director Dr. Okram Ibomcha na phongdokre ISTV ga akanana unabada director na department na laina asidagi nga thonaba lokhotpam thokpa thabak sing ahing nungthil naidana lokhali Japanese encephalitis ki case asi July anida thengna kibani numit adudagi ngasi faubda miyoy tara mga positive oire haiba chapsa na khangre miyoy tara mga asigi manungda ngasi miyoy ahum hairo kongba amadi mafau damdagi positive confirm oiba thengnare positive oiba singi manungda ama doctor singna ningthina layeng duna laina asini haina wakhal tahalabasu lai ongnabani haiduna yumda puthakibadagi laikidre Laina asitagi ngak thoknaba hauzik faubada miyoy dising taret nifuga taret kapthokre handak kumgi nongan na lakpana kangna sandokpa laina asi hengalakpa yai adubu department na team kaya marum semduna makata na laina asi hena sandoroktanaba cheshin tharang lokhotuna hidak kapthole maikhu kapa amade kangkhal yen thopagi thabak kaya paikhali hidak langthak marang kaina thamle haiki kanagumba miyoy amana lok lai ho naptin choba kok chikpa gyan mangbagi layong lairabadi khudakta ana layang sangda pukhatpiu ok urok nganu sing yumdagi lapna thambiu yumgi akoibada ising tungan biganu laina asina naraba miyoy sing department na achangba paisa puthopa ngamdrabasu Manipur State Illness Assistance Fund dagi hando hanba yai haike aduna number 1 da kang chiktana ba number 2 da fever tawraga Mako yam chi harba o bayarba doga choron parlola gidi ngasai na jaiba lai wongna bani haraga lethok pidraba thuna doctor haraga e test to thokiba jenin ta aruga mai layang kham matungina adum layang biba hospital phabda pokla yengadi ma ayamana pak pak suksisi maram di magi viral fever ni after hafta amani nara ta phaw pone aduda Fajani yang hong dana komare ke de later matam change bawane assess magi disease course ti any viral infection में 1 week maximum 1 week 2 weeks te hene samtukti aduna masing manung sida hingore ma kem tore fully recover dum tawne Sasina bachi changsing season aduna tongan ba bank singda bank account hangdoktuna sel kaitho kaisinda aranba tawba achobo khutpu ama city police na fagale Amaramda NSN IMG Lieutenant Amaga Manaraga Sasinaba Mi Pabagi Tabak Chataduna Sel Talamba Miyoy Khutpu ama Imphal West Police na fagale Imphal Police Headquarter the Pangthopa Paugami Pamamada SP Imphal West Dr. AK Jaljina Tha Asi Taramapan Ginung Thilpung Ahunga Minute Kuntarom Chapamatamda SBI Imphal Branch MG Avenue Gi Assistant Manager na City Police ki Osida Miyoy Ani Tongan ba ATM card Passbook amadi atai che chang singaloina na chungnaningai oibadagi bank ki security na fazanduna leide haiba pau pirakpadagi police station asina bank ta chatuna thigapa hauke yumlem bam chingden apopa ningthem hayen mayai lekai amasung soram sonia apopa loken haurebi makha lekai na manipur amasung guwahati gi tongan ba bank singda sasinaba che chang sing season aduna account hangdok lambagi che chang singaloina na fagatke Sasinaba che changsing sem sabada chenaba MD Fakaruddin Apokpa Haji Islamuddin Minduthong Hata Mana Ingkhol amasung Thangal Bazar da studio tauba Pramod Kumar Prasad Apopa Sankar Prasad Kawamyo amasu fagale makhoidagi bank ki tongan ba passbook sing debit card ATM Aadhaar Sasinaba che chang sabada sizinaba computer printer driving license su fagale
SP na makha taraduna sasinaba che changsing sizinaduna bank account hangdokuna achoba crime kaya chatharamba yabagi oithokpa lebana case asida mapangi miyoi yaubra haibasu kana thigali wangoi thaudam lekaidagi thaudam basanta chahi kuntraga manga apopa lekhidraba iboton koba amasu fanana bathigali miyamna telephone gi khuthangda isagi bank account ATM card ki pin number na chingba hanglapa singdagi checksin view haiba wafam phongdoki SBI will give both check and ATM immediately as soon as the account is open. So it was quite handy and very effective for them, for the fraudsters. And as per their plan, the fraudsters will do in such a way that the Aadhaar card will be printed in the name of a person, whereas photograph will be and accordingly open in the bank, and the bank also will note down as and the photograph of another person, so that they will be able to evade arrest if police detects a fraud in any bank transaction. Amaramda van driver El Toto amasung salesman oiba Y Kennedy kauba miyo ama sale gi damak fakre haina wholesale grocery tawba maibam lekai dagi khoirom yaifaba kauba amana singzamai police station da wakalapadagi thigatpa hauki miyoi ani adu thadokman oina lupa lakh manga demand taropadagi lupa lising marifuda yanaduna miyoi ani thadorale haba report fangki adubu paisa thinba chapada activa amasung fazan khiba van piraktre haba report lebedagi case asida hena chingnaba ama fawanduna makhata na thigapada thodo aduda farui haba sing kaukhatuna wahong pahong chathabada mi phabagi thodo asi sasinabani haba khangbangam laki loinana Laurembam Toto Chahi Nifu Apopa Tomba Liwa Maning Amasung Yaithengbam Kennedy Chahi Kuntraga Taret Apopa Gulapi Somung Thongkongdagi Hauzik Langthabal Kunjada Leiba Makoi Ani Fagatki Loinana Tha Asigi Kulumdoigi Ayukta Palelda Thiba Humbagi Thabak Chathaduna NSN IMG Lieutenant Ni Haiba Dangsang Khwa Laidong Chahi Kuntraga Mapan Apopa Anglaurung Wangsang Bram Khuldagi Fagatki Maki Makubok Molung Leidun Sim Maring Chaini Fugani Toy Apopa Lekidraba Meran Sadang Semba Maring Kuldagi Fagatki Leidong Dagi Lupalising Nifu Maru Hum Yauba .32 gi pistol ama M16 gi Maru Ani 303 rifles gi Maru Ani AK gi Maru Hum Amasung Sel Tinbada Lohoba Honda Activa Fagatki Maki Makuboki Mayumdagi Hijack Tokiba Maruti Van Amasung Sel Oina Lupalising Nifugataruk Funky Hari Kidnapping ni hargasu stage manage tawba kidnapping type adu moina disclose tawku matuina khoirom yai phabaje masi moi masimrau je paisa khara pai aduna moi degi akoi paisa leitamne paisa ji khara extract tawba yanaba haidana ine sengi mi moi hana khangnabani aduga moi ga manaraga masi paisa ji lawa yagadra haina tawrubani hai moi masana su yajare Waza singna lairi khata takpi tambibagi mahuta mairui simbu masa masada thajanba ngamagi wakhalon purapa ngamdriba faubadi quality education purapa ngamloi haina Education Minister KH Ratan Kumar na phongdokre Council of Higher Education Manipur na sinduna pangthokiba class 12 ke parikyada maroiba thodang lokhiba simbu ikai khumnaba utpagi Hotel Classic Grande da pangthopa thorom aduda mahana makhata na aranba pambe season aduna haukiba mairui singna magi tungi punsi da su crime kaya satharakpa yai Oja singna laik tambibagi mathakta character building teaching process oina yahonbagi tangai fadabalai Ojana mairoi singbu masana masada thaza handuna mapung faba education piba ngamdrabadi quality education purapa ngamloi haiba wafam phongdokhe We have to I think focus more on the learning and the teaching process masigi sira hena akoi focus torga students sira makoida akoi mogi sincerity haiba tar moida hena sincere oiba mogi akoi character building masolom de hena koi focus toraga de koi kind of a exam the mass coping toriba ama toriba it's a kind of a cheating which is wrong high bigi koi na inculcate to bungam taraga de oja sing jina I think that will be a permanent solution Ngasigi tharomadu da Education SK Secretary Suman Singha Council gi Chairman C Arthur amasung Secretary Vidya Sagar namaru eba miyoi singona saruk yake Kaushemgi Chairman C Arthur na Apunba Parikya Center Nifuga
ngapigani humfugani panda pangthokiba parikya singda DC singna president oiduna private center committee semduna amasung district police ki SP gi miyeng makhada exam mai pangna pangthopangam ki CCTV camera center kunda thambaga loinena micro observer sing masing hengat handuna parikya adu mai pangna pangthokibani haiki. This year we made a model timetable, so to say, and each center was allocated to a different student body on a different date of exam. And this was very successful, and it was very helpful not just for the students taking the exam, but even to the vigilantes who wanted to check on the conduct of a proper, clean, fair examination. Mapandagi saktak che yaudana changnapa miyoi nifuga manga amasu ngasi fagatuna Sengmai police station da sinakre. Awang Sengmai Ningthobom Youth Club, Advanced Women's Society, Awang Sengmai Protection Society na JCRPS ki makada mapandagi changnapa sing asisu check tawada angang ani yauna nupa nifu nupi ahum bari lenaba che chang yauram dabadagi fagat kibani. Gari mapu singna paisa kharagi damak kari makong khangdana miyoi sing pusilapa asi yaningde. Makoina miyoi kaya leptana pusilaliba asigi maram JCRPS ta khangangadabani. Sengmai apunba nupi lumna phongdoropada Nomagi Suraga Chara Talibasing Sintha Leptuna Lebaki Dabak Tabak Tauri, Lebaki Mayota Leba Government, Pamnaiba Amadi Company Karana, Sengmai Yodringaida, Morbung Amadi Senapatida, Mapangi Musing Kumta Laga, Tungda, Sengmai Police Station da, Phone Tauduna, Ajawasangi Mini, Makogi da Tabak Shuba Lapani, Tadoko Haribasi, Handopiu, Sangsiliba Kongjangasi, Makogi Su Saruk Yauribani Haina, JCRPS ki Assistant Convener, Hayatur Rahman Yungkaibamna, Fundurali. Tractor amadi gari gi owner singna yamna thamoi sengna puraga su purai haibangam jadaba masi yamna nuaite maramdi kari gi no haiba kanda tawriba dimala se akhoi khakinate manipur miyam gi ne haiba se mogoi masa su yauri bani matung tarak padadi skum bathau se thogan ningde adu manipur miyam na ngasi su yengi ILP amadi manipur miyam na check tawra kana police ta sinakhiba se ILP की बिल दिमाल तौरकाना चंगसिल खोजंग से मनपुर गवर्नमेंट करी स्टेप लौरीगे महोइसिबु हल्लीब्रा नत्रग मफम से लेहलीब्रा हाइबसे मनपुर मियाम की वहंग ओइरकली Kaisampatagi Herangoi Thong Fawbada Leba Lekai Mera Pabisina JCRPS ki Khongjong Sagoladuna Pak Sana Wakan Mifam Chatakre Top Lerak Mera Pabi Kaisamthong Longjam Lerak Kaisamthong Elambam Lekai Khagem Pali Herangoi Thong Makha Lekai Hawam Marak Kangjam Lekai, Hawam Marak Ngangum Lekai, Mera Pabisina Kongjang asi Changsin Kibani. ILP Gamanaba, Ayan Kudakta Chena Halu, Ratan Gimatakta, Wanted Lautopa Yaning Te Haiba Play Cards in Sizinake. TZ High Secondary School ki Mahiri Singna su wakar khongchat chakhe ngasi nungthil pung anirom tabada school asigi Mahiri Singna khongchat ama chatna bathorapada Manipur Police ki makok thongba officer singyauna police na chatna bathengke ngaihak nakal anina mungdaraba matungda Mahiri Singna peace rally oina makal amatagi pamdaba thodok thoaloi haina thajaba pibidagi police na ngak senduna school dagi Kaisampat Kaisamthong Pisumthong lalaga singjamai Main road ta laktuna Kaisamthong da amuk halak laga school da thungke Haukiba tam kunithoi dagi singjamai thongkong da chara helakpa Mahiroi marigi manung da Johnston School gi Mahiroi RK Sitam gi fibam dusilapadagi Imphal East ki Health Service team na Janims da pukatuna laikanakre Mapu Puna Bahonabada, Mapamadu Chara Helibasina, Pudana Bahonaki, JC Media Coordinator, PS Darana, Changsiliba Kongjang Asida, Yellow Missing the Sawapu, High K. Hoji Quiki Sahiam and Nauriba, Koyam Nauriba, Mahirishing Sidri Paubasara, Henry Kongjang Changsilibasi, Mogi Masagi Belana, Yueba, Demand Manipurging a Sigi Langak Tanmanate, Makogi Kongo, Mogi, Freedom Lebiona. Demand tan manate ngasi lenga ke mafamda koi tungi yellow mi khunai bo koi kanna na bagi damak sidri ba paw sara hengani haina koi khongjang changchile ba angang sing asi koi ngasi gi yellow mi khunai na makoi bo ikai khunabam thoi
वर्क्स मिनिस्टर KSS बिरेन की लमलाई केंद्र के मनुंग चनबा नापेट पली कैथल मयादा इम्फाल उखरो लंबी की फिबम का हेना फत्तबदगी एक्सीडेंट तोइना थोले लंबी असिदा अचौब कोम कया इसिंग तुंगशिंदुना लेबदगी लंबीदा गाड़ी थौरपसिंगना कोमसिंग अदु उदबदगी गाड़ी थौजलुबदा एक्सीडेंट तोइना थोकपनि हाइदि मफम अदुदा लेबी चै हुमफुरम सुरबी तबाबी कौबी नुपी अमना लंबी फत्तबना एक्सीडेंट थोपगी चांग वांखलालिबा असे खरदंग ओइरबसु कोहननबा पांदमदा लंबीदा लेरिबा कोमसिंगदा तुंगशिंदुना लेरिबा इसिंग सितोपगी थबक चतरी तबाबीना ममल यामलबा मियोइबगी पुंसिबु मफम असिदा एक्सीडेंट थोपदगी मांखिगद्रा हाइना चिंगनबा फावबदगी कोमसिंग असिदा लेरिबा इसिंग सितोपगी थबक चतबनी इसिंग सितोकलबदी लेरिबा कोमसिंग असिसु गाड़ी थौरलिबा मियोइसिंगना निंगथीना उरगनी मसिना मरम ओइदुना एक्सीडेंट थोकदबा अदु खरा मखैदी कनबा ngangwani haiba wafam phongdorokli कानबो फंगमनते सी अंगांग नुबी मियाम गाड़ी चटपदा असो अना असी अना यावनी ना पाखत इमान नुंगाइता छिपने गाड़ी चटप मतमदा तो हाइबे दुदको मी सिरको दिनिंग इमादी इपाय म हौरे बदुनने मची सरकार ने जो यंजनबीदे कनाने यंजनदे नु खंगदे कराइदे वाकलगा कनादा तौरगा सिबु फदोइ नोंदा अंत हाबिर ओमी तौरी थुरोक जि थि यंग थिना कारे जिबोक्ता अजी नहा नुबी अहल नुंदांग दा गाड़ी चटपदा अयुंग निंगदे बै नुंदांग दि याम थिना प्रॉब्लम अमा ओइरेबा अदुना सियुंगता यंजनना गोबिनंगतदी यंजनबी हाबि अखोगी समुखोगी बिरेंजो थुरोक सि चत्रबा खंगदे चलगदी मची यंजनबी नुंदा हाबिउना इथाई दाम की सत हांगदोक्तुना लोकता के अकोइबदा तारिबा मियाम की अवाबा कोंगनना थबक पैखतगदबनी नत्रबदी मधुदा थोलपा अफफतगी दायता मणिपुर गवर्नमेंट पुगदबनी हाइना बीजेपी मणिपुर प्रदेश न फोंदोले ngasi party asi office ta pangthokiba pawgi mifam amada party wangangloi RK Ranjana lokta project asi manipur gi miyamna asa chauna lingkhakiba project ni adubu ngasi di project asina kana ba pibagi mahuta manipur miyam da oina onsinduna awaba pire lokta pata tariba turel singna putharakpa potlam sing ithai dam thingat khibadagi tungsil laktuna part asi nomonomogi thengalagli asigumba phibam asina part asigi saktam anganbada natana akoibagi phibam dasu sokchilhale handak nong khara taba asida chahi taragi mamangdagi amukta oikhidriba mawngda ising mokhwalapadagi part asigi akoibada tariba yum kaya ising thumjinbada natana lofam amadi ngagi farm kaya su ichau thoanduna praja sing awaba pire phibam asidagi kananaba manipur government amadi NHPC gi authority sing na thabak paikakadabani RK Ranjana makhatana Sendrabu Moirangi Oigadabani Amadi Tangagi Oigani Haina Che Nariba Wafamasi Loshinanaba Manipur government na atubada thoshil semgadabani government asina yam nanga pamongda mamangda Man Bahadur Road hairaga khangnaraba jiridagi tipaimuk taba lambi semdana sel lauthokibadagi center na sel thadar o haiba yaraktabadagi jiri tipaimuk lambi haina nauna ming thonduna sel lauthaki asigumba phibam asiga manaba mongda loktak patpu moirang lek haina ming thonduna tourism gi mingda nauna sel lauthana honaba angakpa poi asiguma mawong maril tadabasing asi khudakta lepkadabani haiba wafam thamki adubu laibak thibadi praja singna makhoigi mihut oina thagalaba congress ki MLA mayam singado praja miyamna ising thumbagi awaba taraba sibu hawda hojik phawde single voice makhoigi tholok tabase masi yamna nungaite adubu bharatiya janata party na asigumba प्रजा की अवाब से को उन्नविदमता सरकार दा प्रजा की महूत सिलगा कोना अपील तौरी मणिपुर दा लेरिबा तोंगान तोंगान बा गवर्नमेंट अमदि लनागी क्लिनिक सिंग डायग्नोस्टिक सेंटर न चिंग सिंग हेल्थ डिपार्टमेंट की मखादा कांगलोन चुमना चलाइरिब्रा हाइना देसाम ना यंगशिंबगी अखनब ड्राइव अमा चथबा हौख्रे ड्राइव असिदा चना कांगलोन काइना अथॉरिटी की अयाब यावदना लिंखलंबा डायग्नोस्टिक सेंटर कया थेंगनरके अथॉरिटी की अयाब यावदना लिंखलिबा सेंटर सिंग असि अयाब फंगद्रिबा फावबा खुदातगी थोंग लोनगदबनी हेल्थ डिपार्टमेंट अमदि मरी लेनबा अथॉरिटी सिंगसु चना कांगलोन चुमना थबक तौदुना हांगबा याबगी अयाब पिबियु सेंजा थुमजा अमदि वाचत वानोंबदा चपिगनु हाइदि पाउगी मराथना तेबा ब्रेक अमतांग फ्री कार्डियक एम्बुलेंस सर्विस स्काई हॉस्पिटल की फ्री कार्डियक एम्बुलेंस सर्विस हौजरे अदोमना करिगुंबा थबाक नाबा सोरहोन बवाबा अमसुंग वानथरपने चिंबलायोंग सिंग असि लैरगदी हार्ट अटैक ओइबा याय थिंथदना कॉल तोबिरो अखोइगे एम्बुलेंस सर्विस नंबर डी 8415938207 अमुकसोना 8415938207 टर्म्स एंड कंडीशंस अप्लाई इंडिया की अहानबा नेशनल अवार्ड दी गवर्नमेंट ऑफ इंडिया न पीबा सिल्वर ड्यू मखल सुन लेजरे हाफ लीटर 750 ml 1 liter 2 liter 5 liter and 20 liter jar as an
distributor amadi akupa marol loktak industry industrial state takiel da contact tobiu Constipate sizinabio Constipate sizinabana manung sanba nungaitaba constipation problem kohan mangami itan tanba mangam sanaba singbusu kohan mangami nomada tumam daida lumbu saba ising glass amada chamas amana natraga anida thadaraga sizinabio Constipate Upon Mupine Center Sinja Manipur की क्वालिटी की चौबा केस प्राइस और 6 स्टेट लेवल ट्रांसफॉर्मेशन चैलेंज 2016 पाक चुकचरगने अगस्त रेट प्रिलिमिनरी राउंड नवंबर 3 फाइनल राउंड लोइन ग्रैंड फाइनल नवंबर 22 द कंपटीशन असि थाउंग की मनुंग द मसागे रुंबा हेनबा मदि वाट पमियो सिंगना मसागी नॉर्मल वेट थमदुना चुंग फिरल चाबा चांगदमनबनी सरुक याबियो फर्स्ट पोजीशंस 1 लाख सेकंड पोजीशन 40000 थर्ड पोजीशन 20000 फोर्थ पोजीशन 10000 फाइव पोजीशंस 5000 ब्रेक में तुंग दा तरामुंगसरी Smart City की first track competition दा इम्फाल ना तराहुंदोई सुबह तारे हाय ना माहौत के डायरेक्टर एन गित कुमार ना फोंदोक्रे DIPR ना सिंधुना परिंग ना चथरीबा पाव मिफमदा मान मखाता ना Ministry of Urban Development na proposal upgrade taunaba city kulumdoida first track competition taunaba khangalakibani Imphal Smart City damak lupa crore lisingamaga chamanga kulumdoi gi proposal thamkre Pradhan Mantri Awas Yojana Housing for All by 2022 Paikhanaba Ministry of Housing and Urban Poverty Elevation na Imphal amasung town Nepal dagi ayaba pirakle scheme asida lupa lakh ama makai gi grant yauri sarkar gi thabak tawbasingnasu kanaba lawba yagani fata haudi dagi mai puthoknaba Ahmedabad ta leiba Innovative Eco Care Private Limited ka yana cheror ama lagliba August thada inaragani haike nagumbana paisa hena akoina pidobi grant se लाम मखाई खतनी हरिब लाम मखाई से मसिद संगोइसी आइगी इसागी युम लेती हाबगी प्रमाण दु खतनी फैमिली अमगी युम हम लेगदबनी फैमिली कराई को बगे हाबिस फैमिली हाबिदी नुपा मागी नुपी अमसु लुहोंगद्रिबा मसा सिंगो अदु फैमिली को कनागुम्बना लुहोंगगा युमदी लेतबसिंगना मसि खुदोंग चाब लहोरगा मसि ग्रांट से लोबियु MOBC Department na class 6 tagi 10 fawgi mayri sinda chayol amagi computer training piragani haina MOBC gi director case Dinesh Kumar na ngasi DIPR na sinduna paring naina chathakiba pawgi bifamda phongdokre pawgi bifamadu da deputy director 1 Dr K Lokhon M Damu AO legal o samung susar yake Director na makata na Cyber Gram Yojana gi makada Common Service Center singda class logadabani Chingi District Sing Imphal East Amadi Thawal District ki Mahiri Singda Kanabasi Pigadabani MOBC ki khutangda piba Post Matric Scholarship ki matangda School Jerio amasung DC ki khutangda gi screening tarok tabana khudong chadaba khara thoke adubu engnisani tara manga tara taruk tagi di National Scholarship Portal na yengshilabana hana leiramba khudong chadaba pumnamak leitre haike 2000 hojikna 14 15 16 ki NSP moju loi yare loi clear tawre moi ana scrutiny to bide do tawre yare loi yare madugi last second mokona khongjang changjin ba hojiki keno odona ke sunade mokona hai do de 12 13 13 14 14 15 ki si yenthok bidre habine yenthok diba maram chi de sadra masing jina lising tara lising ani ga chahum nei da chani tara khatang yare ba khoi MOBC na akhoi gi isana hojik form je hard copy je check to ba kanda then similarly 13 14 ki so साथ लिसिंग तरा तुने अखोना आउटसोर्स तब एजेंसी पीरा अखोगी MOBC की वेबसाइट अपलोड तौरी देन ड्रास्टिकली रिड्यूस तौर अखोना हार्ड कॉपी चेक तब कान अखोना एजेंसी लब कान 91 एप्लीकेशन साथ खतंग अखोना एलिजिबल हो मोई अमाउंट 4,47,000 वायरस फाइनेंस डिपार्टमेंट लगी पैसा 4,63 लाख ने सीने हजे अखोने प्रॉब्लम से Sendra asi moirang amadi thanga gi ni haina yena duna lagliba asigi matung tarakpada SDO moirang na thokiba eviction gi order yaning da phong do tuna Sendra gi jingkhong da khundariba miyam amadi thanga eating gi miyam na order adugi mayokta irang horokiba adu laibak thibani makata na eating amadi thanga miyam na changshila pakhongjang sing chapsa na pakhum pina ba amadi moirang gi ngamkhai kanana ba moirang leikoi pung community hall da pangthokpa miyam gi mifam na warep laukre
Moirang Lekai Kuntragi Apunba Club Singi Apex Body, Kegi Moirang Apunba Loop, Iramdam Kanba Ima Loop, Amadi Women Upliftment Association, Moirang na Sinduna Pang Topamipam Aduna, Government ki record ki matungina Sendra, Moirangi Oina Lefam Toi, Sendragi Lam Khopjin Duna Hotel, Amadi Dukan Sazilag Riba Asi, Tautukna ba Government na Tokiba Order Taramna Oi. Government na Tokiba Order Tabak Oina Pang Topa Ngamdrabadi, Government ki Matakta Miam na Akan Bakongchang Changsingani, Moirang Kendra Amadi Tanga Kendra, Anigi Tainabada, Moirang Municipal Council na Gate Ama Atuba Matanda Yung Bahay na Warip Lauki. Amaramda Ngarang Numidang Kemal na Sendra Lambida Tamlamba Public Curfew Mari Lenaba Department na Matau Pangtong na Bagidamag Matam Karagi Oina Handog Lehay na Yanaki. SDO Moirang MD Daulat Khana ISTV ka unabada Sendra asi government ki hauzik leriba lamgi record ki matung ina Moirang gi map ki manung chana dak number mari ki state land casten oina leba lamni casten da kana kumba mi amatana yum sadun leba yade government ki chakwa thorang gi thabak thorom kaya lakada bamaramna chingkhong da lam khopchi liba sing takthok na ba sarkar na order thokibani asing ba patalan amatada takthok na ba order thokiba leite hairi Revenue map ta Sendrasi Moirang na lebani. Revenue map ta Sendrasi Moirang na lebani. Moirang part 2 na lebani. Aduga Sendrasi Moirang ini natraga thangini haiba question nama phau leite. State lane ni. Hojik eviction notice thoiba mafam se dak number 4 se leiriba sarkar ki records singda relevant brand records singda masi state lane haina lebani. Aduna masida ai gini ma gini individual gini community gini haina claim tobu ki artha yauti. State lane ni masi. Akoina survey to matam na masi hojik state lane ni masida dokon tawrisi pata masagi pata paire ga to banati masida maduna masi kana gumba nakan amagi natraga nakan amagi nati state lane ni plus Sendra tourist spot asi akoi Manipur gi di asiguma makhal gi amatu orba asset ni Emung manungi fibam chada badagi layang bangam daduna layrak laba miyoy kaya Jenims ke director Dr. Devena achoba thodang lauduna Institute asina lemna layang libasingi mateng oina daba mass awareness social upliftment Manipur gi managing director Ningombam Bonio Miteina Jenims ke director da lupali sing tara mateng pangkre hauze lairabagi pangkhaina kham thenglaba Hanna Yingbina Balaitraba Nipimacha Ani Yauna Miyoi Nipan Layangli Miyoi Taruk Amadi Hakchang Fibam Fagalapatagi Mayumim Dahankre Director Devena Institute Asina Angam Bakhara Mateng Pangduna Layangliba Asida Pokchel Chauraba Lanai Loop Amadi Miyoi Kayana Mateng Pangbirapagi Damak Thagapa Pongdoli Smaitokna Kiki Corpus Fanda si Yamlaba Kudulama Tobirami Masi Pina Zikuni Fio Costa Layang Jariba Patienting Asibu support the Voina Makoibu bleaching oina makoibu thuna na ba phana ba haidana 10,000 je je khoida je donate to bire masi da mukta ko Jenims ki onba ko Jenims ki staff yamna ki bonibu ngam kheli tan thagat chare Thasigi tangko nipanda pangthogodorba World Hepatitis Day gi thoro Manipur dadi Hepatitis Forum of Manipur amadi MNP Plus na tangko manga dagi kumapan fawba numit manga ni chupna pangthokani hairi Hep Form gi President RK Tiken na Elimination Haiba Theme da Pangthokodoriba Thoram Asida Hepatitis C, B, Amadi HIV na chungba laina sing mipum tingna khangana na bahonagani haike H Dipagna Hayengdagi hauna not AOC da hepatitis ke free screening amadi educational awareness pangthokani atainumi singda rehabilitation center singda awareness program kaya supangthokani haike Kripa Society ki President S. Dinesh na hepatitis asi English Chamapan Marfudra dagi khangna rakhibani masi achoba issue oirabasu state amadi central government na lumna laude layang naba hidak sing leiduna chaba ngamdaba singi akhanaba thaurang paikharpam thoi ART center singdagi fangba report ki matung ina state asida hepatitis C na soal laba mioi lising amarom lei makoi sing asigi dama government na akhanaba thaurang paikhatuna hidak lemna phangana na bahonagadaani Dr. Singh na su hepatitis C layang ba matamda manaba mongda layang haningi haike rollout se